Everyone, welcome back to my another video. मैं आपको ट्रामना ऑक्सरी की वीडियो असी दा डोंगा सी की वीडियो असी दी कोई के हैंडलूम एग्जीबिशन प्लस सेल कौबा प्रोग्राम मस कोई हो जाए दा रामपुर मणिपुर साइड परिषद भवन दा पांगथोई आदो डेट 24 पांगथो करे ना ताजरी आदम आल चलागा करी करी टाउ बनाओ करी योन बनाओ करी एग्जीबिशन तौरगा करी पोचे योन बनाओ हाइदो मैम फदना वीडियो असी दा उबा फंगने आदुगा पाम यावरगा दी लैबा लाखपियो आदुगा वीडियो दा आइना उत्पा ngamहौदबा पोचे हाइबदी फी ngakta sinaba lik manada chinnaba nachom adugumba mayam amasu yonli haina tajari ado mayam da enghanjara ke angamba makhe ado mayam soidana lakpio manipuri site parishad bhavan rampur hojaida mayam ai hojik yojare rampur haibo kobo mafam ado hojik manung changa yengminarase mayam bhavan nungana sida changakpa ka dum dukan mayam ama leire ado oi thangbada leirisina Ranjita Devi Assam amasung Rebita Sharma Assam दुकान अनिसे खोय आसाम दगिने जेदल जोलिबा पोचे मैम से लाक्तुना येंगबिरो अदुगा लेबिरो अदुगा जे थंगबदा लेरिसिना सरंगथेम नामब्रम केशरी देवी की मणिपुर दगिने अदो मैम सिदा मणिपुर दगी जो फजा फजा पोचे मैम पुथारे अदो आसाम दगी हायरगा सोमोय दिल्ली गुवाहाटी अदु कसिगुम्बा मफम दैसु पोचे मैम पुथादुना सिदा योलिबने अदो मैम मखुना साबा पोचे मैम मसु यावरे अदो मैम सोइदना लाखपिदुना सिदा लागा पोचे से इसाना इसागी अपाम सिंगदो येंगागा अदुम लेबिररो आई मणिपुर दगिने आई नि केशरी नामब्रम आई सिदा मेला फजाई सिदा मेला लाखते कोई पोते अदुम सिदा फावरो ने बिथा दिदुम नोले सिले करी पोडी ओन पोलिसर सिपोर ए मुकाप स्लिपोर ए लिलिन मुकाप ए मपाक जपोर ए खुदै पोर ए एनी अदु अतोपा आइटम साम यावे खासार अदु यामना जोन बनुंगाय सिले मैम सोदन लेबे लाखियो फुटबॉल सेंगलन थाजर ममन जे मेला ने हने कनबदी नते प्योर मेटेरियल सिंसे ओरिजिनल मेटेरियल हातने सोसाइटी की अदो मयाम सु हजाय लेबा कोई मिसिरि जेनाव सिंसु मेला सिबु यंग लाखियो डेट 20 फावबा डेट 20 फाव संजगनी अहोम मन द पोलन थाजगनी अनि इसिनाव सिंसु लाखियो मेला सिबु यंगबा हाइजेनी थैंक यू मेरा नाम पूर्णिमा सकिया है। हम लोग अरुणाचल से आया है, नामसाई डिस्ट्रिक्ट है। हम लोग का यहाँ में एक्सपो 7 तारीख से लगा है, 20 तारीख तक होगा। सेलिंग इतना ख़राब भी नहीं है, मोटामोटी सब हम लोग का हैंडलूम का चीज़ है, हाथ से बनाया वाला। ऊन है, मफलर है, बैग है, दाव है, ये एरी का है, प्योर एरी है जो हाथ से काटने वाला एरी है, मशीन का नहीं है। और हम लोग का जो ट्रेडिशनल है अरुणाचल का गाले है ना, इधर गाले है। और हाथ से बनाने वाला ये क्या बोलते हैं, मफलर है, टोपी है। और हम लोग का एक ट्रेडिशनल गामसा है, ये जो हम लोग हाथ से बनाता है, कसारी का है। ये अरुणाचल में यूज़ करता है क्या? हाँ, अरुणाचल में हम लोग का जो कसारी जाति है वो यूज़ करता है। ये हम लोग कसारी जाति का ना? हाँ, ये ट्रेडिशनल गामसा है। उसके बाद में हम लोग का ये बैग भी है जो अरुणाचल का है। ओके, ये कपड़ा का है ना? हाँ हाँ, उनका है। ये अपना हाथ से बनाया हुआ है, सब अपना ट्रेडिशनल से बनाया है। तो इसका प्राइस कैसा रहेगा? प्राइस ऐसे इसका 550-500। ओके। और ये प्योर ये का है, कॉटन है 2/60 ये का। सेल कैसा हो रहा है इस बार?
इतना सेल भी नहीं है और इतना कम भी नहीं है। ओके मतलब इतना मॉडरेट हो रहा है मतलब। हाँ हाँ मॉडल भी हो रहा है थोड़ा, मतलब इतना ज़्यादा भी सेल नहीं हो रहा है। ओके तो सब लोग आइएगा यहाँ पे, हाँ हाँ सब लोग देख। आइए। हाँ, हम लोग का इतना हम लोग अरुणाचल का सामान है और हम लोग इतना दूर से आए हुए हैं। हाँ तो उसके बाद में ये दाव भी है, ये ट्रेडिशनल है अरुणाचल का। ओके सब लोग आके यहाँ पे ले जा सकते हैं। हाँ हाँ और ये छोटा सा चाकू भी है मछली का। ओके मछली, ओ पूरा मछली के जैसा ना। हाँ पूरा मछली का जैसा है ये। ओके उसका कवर पूरा फिश के जैसा हाँ, स्ट्रक्चर बना के रखा हुआ है। हाँ हाँ थोड़ा दिखाइए। हाँ हाँ बहुत मेहनत से बनाया हुआ है। ओके एक हैंडीक्राफ्ट का है ये। एक जो बनाने वाला भैया है, एक हाथ भी नहीं है उसका। ओके उसको अरुणाचल में अवार्ड भी मिल चुका है। ठीक है, थैंक यू। Oke, sabi masuk ke Jabi ama dukan mapu nih. Kayak maming kau ke? Mau nih? Kayak maming kau ke? Maming dah ada mau? Ah, Artina. Oke. Ma'am, fazaba posay ma'am malere. Sino kay posay no? इसना करेंगे स्लिंग बैग ने बको जैसे ट्रेडिशनल डिजाइन कंगना सा डिजाइन होते हैं। Okay, the sino price क्या मौजूद? 400 ओइना तवे 400 मौजूद. डॉल सिना कोइना 300 4 हायला था। Jam fazana sai. Si isa na sa bro na mi. सामने सेलर बनाते हैं। Nene kala de lag no. ไอ้มันควรจะยืดข้างแต่ยืด Kali iwan ba no nene kasi. นี่เป็นวางคือที่ มากงานที่ปล่อยใช้จริงๆเราที่เลยก็ต้องไปเลย Especially when lohong ba da set ka da ba phi nupa ki sulai rese na tra คุยกับยาวดีกว่า koyat. Okay, koyat sina kayam ta jan. คุยกับเจ้าทุกอย่างใครไอ้หนูจะมาเล่าคุณจะสามียังใครที่ป่าด้วยว่าที่น่าดูที่พยมหายใจเลยป่ะที่ป่าด้วยว่าที่ปริศกันนะที่พยมสิกันนะที่พยมที่ป่าด้วยว่าห้างที่เชียวเลยป่ะ Okay, okay. ไอ้มันนี่คือเสียงเนี่ยนะเสียงเอวดีกว่าใครที่ตัวก็ได้เสียงเอวดีพังจะรับว่าไอ้ที่นี่ความสนิทกันเลยอันนี้คือว่าเมนปีกันเลย Nungai jare lah sikat hang na ba se. ดูมันยังอยากมีโลกโคใจจริงแต่เลยที่เรา Tang kun phau ba phamsa gani hai man ta. Mayam lag to na sida yeng bira ro aduga mayam gya pa ma khala ga lai bira ro. Thank you. Sida team moina kamaina sabno hai ba uchari. Sida kali fi sabno. เคยเหมือนเคยใบเตยอันนี้ให้กัน อันนี้ดีๆเป็นสิต่างกันเลยนะต่างคนเขาเอ็กซ์โปเอ็กซิบิชันอะไรก็ได้เนี่ยก็มันที่ไปอะไรที่เรื่อง Tang tara mari. ที่ต่างกันมาดี Tang kun phau ba to ni hai ba. เต่าดูวันนี้แบบ Ah. อันนี้เราเป็นชาวเซ่พูดดีกัน Okay, kali mai sabno hai ก ba. บายและชาบโนกบายและโตบโนให้มาดูดีนะอุดีสิ่งลังจากไปเลยเนี่ย เลี้ยงเลยเนี่ยลังพายที่ปลาแล้วก็หลังจากที่พักเสร็จแล้วก็สิ่งกระเรียงสิ่งจ้าก็
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯔꯥꯛꯇ ꯑꯁꯤ ꯀꯩꯔꯥꯛꯁꯤꯒ ꯄꯥꯜꯂꯒ ꯑꯗꯨꯒ ꯈꯨꯠꯅ ꯆꯤꯡꯒꯗꯕ ꯈꯨꯠꯅ ꯆꯤꯡꯉꯒ ꯑꯁꯤ ꯀꯣꯟꯅꯕꯤꯁꯤꯒ ꯀꯣꯟꯒꯗꯕ ꯀꯣꯜꯂꯒ ꯑꯗꯨꯒ ꯂꯥꯁꯇ ꯂꯥꯁꯇ ꯑꯁꯤꯅ ꯀꯣꯟꯅꯕꯤ ꯑꯃꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯐꯤꯁꯦ ꯆꯤꯡꯊꯣꯛꯑꯒ ꯁꯅꯥꯁꯦ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦ ꯍꯥꯟꯅꯒꯤ ꯈꯨꯠꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯐꯝꯃꯒ ꯀꯣꯆꯤꯅ ꯀꯣꯠꯄꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯡꯅ ꯁꯥꯔꯝꯕ ꯏꯕꯦꯟꯁꯤꯡꯅ ꯁꯥꯔꯝꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯅ ꯀꯣꯠꯄ ꯁꯅꯥ ꯍꯥꯟꯅ ꯀꯣꯠꯂꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯤ Okay, okay. Sida Assam ke masu leram hai. ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯁꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ Okay, mayam lakpiduna. ꯍꯣꯡꯅ ꯑꯗꯨꯝ ꯊꯥꯕꯤꯒꯅꯤ Okay. ꯑꯩꯒꯤ ꯗꯨꯀꯥꯟ ꯄꯥꯟꯊꯣꯏꯒꯤ ꯑꯥꯏꯇꯦꯝꯒꯤ ꯁꯣꯔꯨꯝꯅꯦ ꯑꯩꯒꯤ ꯁꯣꯔꯨꯝ ꯗꯨꯀꯥꯟꯒꯤ ꯅꯝꯕꯔꯅ ꯁꯣꯞ ꯅꯝꯕꯔ 16 ꯑꯩ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯕ꯭ꯔꯣꯏꯗꯔꯤꯒ ꯑꯂꯣꯟꯕꯒꯤ ꯊꯕꯛꯁꯦ ꯁꯤꯁꯇ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ 2004ꯗ ꯐꯪꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯥꯏꯇꯦꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯔꯣꯟꯕ Khudna lonba. ꯈꯨꯠꯅ ꯂꯣꯟꯕ Okay. ꯈꯨꯠꯅ ꯂꯣꯟꯕꯗ ꯑꯦꯋꯥꯔꯗ ꯐꯪꯕ ꯑꯗꯨꯒꯤꯁꯦ ꯃꯄꯥꯟꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯣꯐꯤꯁꯇ ꯀꯩꯗ ꯑꯔꯣꯟꯕ ꯄꯣꯠ ꯆꯩ ꯊꯥꯔꯤ ꯉꯁꯤꯃꯛꯇ ꯊꯥꯕꯗ ꯑꯣꯔꯗꯔ ꯃꯌꯥꯝ ꯂꯥꯛꯑꯦ Khudna lonba se kari kari pache oigata. ꯈꯨꯠꯅ ꯂꯣꯟꯕꯁꯦ ꯃꯨꯀꯥ ꯐꯤꯁꯤꯒ ꯂꯩꯔꯤꯕ ꯃꯌꯥꯝꯅ Si rumal oigata ro kai. ꯃꯥꯅꯤ ꯈꯨꯠꯅ ꯂꯣꯟꯕ ꯁꯤꯗ ꯃꯩꯇꯩ ꯑꯔꯤꯕ ꯃꯌꯦꯛꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯂꯥꯟꯐꯤ ꯀꯧꯏ ꯂꯥꯟꯐꯤꯒꯤ ꯁꯤ ꯐꯨꯜꯕꯥꯛꯇꯤ ꯅꯠꯇ꯭ꯔꯦꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯃꯆꯦꯠ ꯈꯤꯇꯪ ꯈꯨꯠꯅ ꯂꯧꯊꯣꯛꯑ ꯂꯣꯟꯕ ꯆꯔꯥꯏꯔꯣꯡꯕ ꯋꯥꯔꯤ ꯇꯥꯔꯝꯒꯅꯤ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯆꯟꯅꯨꯄꯤ ꯆꯠꯄ ꯃꯈꯥꯎ ꯉꯝꯕꯤ ꯍꯥꯏꯕꯁꯦ ꯑꯋꯥ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯉꯒ ꯂꯧꯋꯦꯕ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯎꯟꯕ ꯎꯟ ꯐꯅꯦꯛꯀꯤ ꯐꯅꯦꯛ ꯃꯄꯥꯟ ꯃꯌꯦꯛꯅꯤ Thainagi. ꯊꯥꯏꯅꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤक ꯐꯅꯦꯛꯁꯦ ꯑꯩꯉꯣꯟꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯃꯟꯗꯂꯦ ꯆꯠꯄꯗꯒꯤ ꯄꯣꯔꯛꯄ Si maman kadi kyam ta de. ꯃꯃꯜꯁꯦ ꯃꯣꯏꯁꯦ 10,000 Lising tara. Si phanek ne hai bro kan. ꯅꯠꯇꯦ ꯐꯅꯦꯛ ꯃꯄꯥꯟꯗꯒꯤ ꯂꯧꯊꯣꯛꯄ ꯃꯌꯦꯛꯅꯤ ꯍꯥꯏꯕ ꯐꯅꯦꯛ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯁꯦꯠꯄ ꯌꯥꯗꯕꯅꯤ ꯐꯤꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ Okay, okay. ꯐꯤꯁꯤꯒꯤ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯆꯟꯅꯨꯄꯤ ꯃꯃꯤꯡꯗ ꯆꯠꯄ ꯃꯈꯥꯎ ꯉꯝꯕꯤ ꯀꯧꯏ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯅꯦꯛ ꯃꯄꯥꯟ ꯃꯌꯦꯛꯅꯦꯕ ꯃꯟꯗꯂꯦꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯐꯅꯦꯛꯁꯦ ꯄꯣꯔꯛꯑꯒ ꯐꯅꯦꯛꯁꯦ ꯑꯩꯉꯣꯟꯗ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯗ ꯂꯩꯔꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯌꯦꯛꯁꯦ ꯂꯧꯊꯣꯛꯑꯒ ꯐꯤꯁꯦ ꯂꯣꯟꯕꯅꯤ ꯐꯅꯦꯛ ꯑꯣꯏꯅ ꯂꯣꯜꯂꯒꯗꯤ ꯃꯍꯥꯔꯥꯅꯤꯅ ꯁꯦꯠꯄ ꯐꯅꯦꯛꯇꯣ ꯃꯤꯆꯝ ꯑꯃꯅ ꯁꯦꯠꯄꯗꯤ ꯌꯥꯗꯦꯗꯅ ꯐꯤꯗꯗꯤ ꯁꯤꯅ ꯑꯩꯅ ꯑꯦꯋꯥꯔꯗꯀꯤꯗꯃꯛꯇ ꯂꯣꯟꯕ ꯄꯣꯠꯅꯦꯕ ꯏꯁꯇꯦꯠ ꯑꯦꯋꯥꯔꯗꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯥꯕꯒꯤ Okay, okay. ꯑꯗ ꯑꯩꯅ ꯁꯤꯗ ꯄꯤꯁ ꯈꯤꯇꯪ ꯄꯣꯔꯛꯏꯁꯦ ꯁꯣ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨ ꯁꯤꯒꯤ ꯃꯌꯦꯛꯁꯤꯃꯛꯅ ꯑꯩꯅ ꯁꯦꯝꯁꯤꯗ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯆꯥꯎꯅ ꯑꯃꯨꯛ ꯂꯣꯜꯂꯨꯁꯤꯅꯦ ꯁꯦꯠꯄꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯂꯔꯗꯤ ꯄꯤꯕꯀꯣ ꯑꯗꯨ ꯃꯌꯦꯛꯇꯤ ꯑꯩꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯦꯛ ꯈꯤꯇꯪꯁꯦ ꯁꯤꯐꯥꯎꯁꯤ ꯂꯧꯊꯣꯛ ꯑꯃꯨꯛ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯣꯟꯕ Okay, thagat chari ne. Asina wall hanging. Frame chalaga phalang da design oina then nagi. ꯄꯥꯝꯃꯒꯗꯤ ꯄ꯭ꯔꯦꯃꯤꯂꯥ ꯍꯦꯂꯨꯝꯗ ꯐꯪꯒꯅꯤ ꯍꯥꯏꯒꯣ ꯂꯪꯁꯦ ꯑꯝꯇ ꯀꯣꯛꯇ꯭ꯔꯕꯅꯤ ꯁꯤꯗ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯆꯨ 14ꯒꯨꯝꯕ ꯊꯥꯏꯕ ꯈꯤꯇꯪ ꯈꯤꯇꯪ ꯈꯦꯠꯅꯕ ꯃꯆꯨꯁꯦ Okay. ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯗꯩꯗꯨꯅꯤꯗꯅ ꯁꯤꯅ ꯐꯅꯦꯛ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯀꯂꯔ ꯃꯦꯆꯤꯡꯁꯦ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯨꯁꯟ ꯀꯚꯔꯅꯦꯕ ꯁꯦ 16x16 ꯑꯗꯨ ꯂꯣꯜꯂꯤꯕꯒꯤ ꯐꯅꯦꯛꯁꯤꯅ ꯄꯣꯠꯂꯣꯏ ꯐꯤꯕꯥꯟ ꯃꯌꯦꯛ ꯀꯧꯋꯦꯕ ꯁꯤ ꯍꯦꯟꯋꯥꯛꯅꯤ Okay, ꯑꯗ okay. ꯁꯤ ꯑꯩꯈꯣꯏꯅ ꯄꯤꯁ 5 ꯌꯣꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ 1,500 ꯌꯣꯜꯂꯦ
ꯑꯗꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄꯅꯤ ꯑꯗꯨ ꯏꯅꯥꯎꯅꯨꯄꯤ ꯐꯣꯔꯃꯨꯂꯥ ꯗꯨꯀꯥꯟꯗ ꯑꯩ ꯄꯣꯠꯁꯤꯡꯁꯤꯒꯤꯅ ꯁꯄ꯭ꯂꯥꯏ ꯄꯤꯔꯒ ꯃꯥꯏ ꯗꯨꯀꯥꯟꯗ ꯊꯝꯕꯅꯤ Okay, okay. Tagachari. ꯂꯥꯛꯆꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏ ꯍꯥꯏꯔꯤꯕ ꯑꯁꯥꯝ ꯃꯅꯨꯡ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯃꯦꯂꯥ ꯑꯃ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯅꯦꯅ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯏꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯏꯟꯗꯤꯔꯥ ꯗꯦꯕꯤ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯩꯁꯥꯝꯊꯣꯡ ꯌꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯑꯩꯅ ꯊꯣꯛꯆꯔꯤꯕ ꯁꯣꯁꯥꯏꯇꯤꯒꯤꯅ ꯁꯤꯟꯊꯥ ꯆꯥꯎꯈꯠ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯁꯣꯁꯥꯏꯇꯤ ꯀꯝ ꯏꯝꯕꯣꯏꯗꯔꯤ ꯁꯦꯟꯇꯔ ꯊꯧꯕꯥꯜ ꯉꯣꯝꯕ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜꯗꯅ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯦꯋꯥꯔꯗꯁꯨ ꯑꯣꯏꯖꯔꯦ ꯑꯩ ꯁ꯭ꯇꯦꯠ ꯑꯦꯟ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯁꯤꯒꯤ ꯊꯤꯝꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯑꯁꯥꯝꯁꯤꯗ ꯂꯩꯔꯤꯕ ꯏ ꯃꯁꯦꯜ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯃꯆꯥ ꯂꯩꯔꯤꯕ ꯃꯩꯇꯩ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯆꯕ ꯈꯨꯠꯅ ꯁꯥꯖꯕ ꯑꯗꯒꯤ ꯂꯣꯟꯕ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄ꯭ꯔꯗꯛꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯏꯃꯥꯟꯅꯕ ꯃꯁꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯩꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯀꯩꯅꯣ ꯗꯣꯔꯦꯟꯗ꯭ꯔ ꯁꯤꯡꯍꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯧꯖꯤꯛ ꯇꯧꯕ ꯃꯐꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯚꯥꯕꯟ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯍꯥꯏꯔꯤꯕ ꯔꯥꯝꯄꯨꯔ ꯔꯣꯗ ꯔꯥꯝꯄꯨꯔ ꯔꯣꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯩ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯆꯌꯒꯤ ꯍꯣꯜ ꯑꯃ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯂꯩ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯄꯥꯡꯊꯣꯛꯆꯩ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯥꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯑꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ ꯑꯃꯗꯤ ꯄꯣꯠ ꯂꯩꯕꯤꯔꯣ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ क्वालिटी मसक खंगना पोट लेबीबना ख्वाइदगी अफबा ओइगनी हाइना खंजै क्वालिटी मसक खंगदबा तारगदी अहोंबदा पामगदी अहोंबदुगीसु अखोइगी कनोगी मतुंगिना क्वालिटीगी मतुंगिना मतम कुइना चप्पा चत्तबा खितंग सिजनरगा याबा यादबा अदगी इसादा फबा फैब्रिक करम मनो कॉटन डाई तौबा सिना अखोइ इसादा फै खोले हाइबा सिगुंबा कया मयाम लै अदुबो एक्सप्लेन पुलब ओइना अखोइना चैनल सिदा हाकी ओइबनिना यामने एक्सप्लेन तौबदी याजारोय लागा यंबिरो अदुगा खंगबिररो अदुगा आइना पोट खितंग उचगे पुलरमा उल्लगदी मतमदि याम सांगनी अखोइना पुजरप पोटसिंगिगी मरमदा क्वालिटी दो हाइफेटन ताक्सगे आइना खरा याला लेजरे अदगी सिगिसिना अखोइना मारबरी सिल्क हाइसे असिगिना हाफ साड़ीदा पोनारई फुल साड़ीदा पुनरई ममंदी पोट पोट की क्वालिटी की मतुंगिना लेगनी अदुबु अखोइना हंदक लाक्चबसिदा
ꯑꯩꯈꯣꯏ ꯄꯨꯖꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯛꯀꯧꯕ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯒ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯅ ꯗꯤꯁꯀꯥꯎꯟ ꯄꯤꯔꯒ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯌꯣꯜꯂꯤꯕ ꯃꯃꯜꯗꯨꯗ ꯑꯗꯨꯝ ꯄꯤꯊꯣꯛꯆꯔꯝꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯗꯨꯗ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒ ꯄꯣꯠ ꯂꯩꯕꯤꯌꯣꯅ ꯑꯩꯅ ꯀꯩꯅꯣ ꯗꯣꯂꯦꯟꯗꯨꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯕꯨ ꯁꯤ ꯂꯩꯖꯔꯦ ꯑꯍꯥꯟꯕꯗ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯜꯛ 1820ꯒꯤ ꯀꯩꯅꯣꯅꯤ ꯃꯨꯀꯥꯅꯤ ꯔꯥꯅꯤ ꯃꯅꯥꯎ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯦꯟꯁꯤꯅ ꯐꯨꯠꯂ ꯐꯦꯟꯕꯅꯤ ꯁꯤꯅ ꯐꯨꯠꯇꯅ ꯐꯦꯟꯕꯅꯤ ꯁꯤꯅ ꯗꯤꯖꯥꯏꯟꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯍꯠꯄ ꯐꯤꯖꯤꯟꯗꯪ ꯍꯠꯄ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯅꯥꯝꯃ ꯀꯣꯠꯄꯤ ꯍꯥꯏꯅ ꯈꯪꯅꯩ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯄꯣꯂꯤꯁꯇꯔꯒ ꯑꯗꯒꯤ ꯃꯁꯔꯥꯏꯒ ꯃꯁꯔꯥꯏꯒ ꯃꯨꯀꯥꯒ ꯃꯤꯛꯁ ꯑꯣꯏꯕꯅꯤ ꯁꯤꯗ ꯐꯦꯜꯂꯤꯕꯁꯤꯅ ꯃꯨꯀꯥꯅꯤ ꯁꯤꯗ ꯃꯌꯨꯡ ꯀꯥꯔꯤꯕꯁꯤꯅ ꯀꯩꯅꯣ ꯄꯣꯂꯤꯁꯇꯔ ꯃꯁꯔꯥꯏꯅꯤ ꯑꯗꯨꯏꯗꯨꯅ ꯁꯨꯃꯥꯏꯅ क्वालिटीꯁꯦ ꯃꯁꯛ ꯈꯪꯉ ꯂꯩꯕꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯦꯅ ꯈꯜꯂꯤ क्वालिटी ꯂꯩꯕ ꯄꯣꯠ ꯂꯩꯔꯒꯗꯤ ꯂꯥꯁꯇꯤꯡ ꯑꯣꯏ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯜ ꯗꯤꯁꯀꯥꯎꯟꯗ ꯊꯥꯗꯣꯛꯆꯔꯝꯒꯦ ꯑꯗꯨꯒ ꯄꯣꯠ क्वालिटी ꯃꯁꯛ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯃꯃꯜꯗꯨꯗꯒꯤ ꯌꯥꯝꯅ ꯍꯟꯊꯅ ꯍꯨꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯗꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯗꯅꯕꯗꯤ ꯂꯥꯛꯄꯤꯒꯗꯕ ꯀꯁꯇꯃꯔꯁꯤꯅ ꯈꯔ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯗꯣꯂꯦꯟꯗꯣꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯍꯥꯏꯖꯔꯤꯕꯅꯤ ꯁꯤ ꯐꯦꯕ꯭ꯔꯤꯛꯅꯤ ꯐꯦꯕ꯭ꯔꯤꯛ ꯍꯥꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯄ꯭ꯔꯤꯟ ꯇꯧꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯍꯣꯡꯉꯤ ꯑꯗꯨꯗꯤ ꯍꯣꯡꯅ ꯑꯗꯨꯝ ꯄꯤꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯦꯂꯨꯝꯒꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯃꯣꯏꯔꯥꯡ ꯐꯤ ꯑꯃ ꯆꯟꯕꯗ ꯀꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯆꯪꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯃꯇꯝꯁꯨ ꯆꯪꯕ ꯑꯁꯤꯒꯨꯝꯕꯁꯦ ꯈꯪꯅ ꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯡꯅ ꯄꯤꯖꯅꯒꯦ ꯂꯥꯛꯄꯤꯌꯨ ꯁꯤꯅ ꯄ꯭ꯂꯦꯟꯅꯤ ꯃꯨꯀꯥꯅꯤ 1820ꯒꯤꯗꯣ ꯃꯌꯨꯡ ꯃꯐꯦꯟ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯤꯒꯤꯁꯤꯅ ꯇꯁꯔ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯅꯤ ꯍꯥꯏꯔꯤꯁꯦ ꯇꯁꯔ ꯍꯥꯏꯕ ꯃꯨꯀꯥꯁꯦ ꯃꯨꯀꯥꯔꯦꯟꯅꯤ ꯑꯗꯨꯏꯗꯨꯅ ꯁꯤꯅ ꯃꯃꯜ ꯇꯥꯡꯉꯤ ꯈꯨꯠ ꯆꯪꯉꯤ ꯑꯗꯨꯏꯗꯣ ꯌꯦꯡꯉꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯇꯟꯗ ꯋꯥꯡꯈꯩꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤꯁꯤꯁꯨ ꯃꯆꯨ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯄꯣꯔꯛꯏ ꯑꯗꯨꯒ ꯗꯤꯖꯥꯏꯟ ꯀꯌꯥ ꯄꯣꯔꯛꯏ ꯁꯤꯁꯨ ꯀꯣꯇꯟ ꯍꯥꯏꯕꯁꯤꯗꯁꯨ ꯑꯗꯨ ꯍꯣꯡꯉꯤ ꯑꯗꯥ ꯇꯥꯡꯉꯤ ꯍꯥꯏꯕꯗꯣ ꯀ꯭ꯋꯥꯂꯤꯇꯤ ꯌꯦꯡꯉꯒ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯍꯣꯡꯅ ꯀ꯭ꯋꯥꯂꯤꯇꯤꯗꯨꯒ ꯆꯥꯟꯅꯕ ꯑꯍꯦꯟꯕ ꯄ꯭ꯔꯣꯐꯤꯠ ꯂꯧꯖꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯣꯔ ꯂꯩꯖꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯅ ꯌꯣꯟꯖꯕꯅꯤ ꯁꯤꯗꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯃꯈꯜ ꯂꯩ 80ꯅ ꯁꯥꯕ 60ꯅ ꯁꯥꯕ ꯀꯥꯎꯟ ꯃꯥꯒꯤ ꯂꯩ ꯌꯦꯡꯕꯤꯔꯛꯎ ꯂꯥꯛꯄꯤꯔꯣ ꯄꯣꯠ ꯌꯦꯡꯕꯤꯔꯣ ꯂꯩꯕꯤꯔꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯗꯣꯂꯦꯟꯗꯣ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯗ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯀꯥꯡꯈꯟꯁꯨ ꯄꯨꯔꯛꯏ ꯂꯨꯍꯣꯡꯕꯒꯤ ꯑꯗꯣ ꯁꯤꯁꯨ ꯃꯨꯀꯥ ꯁꯨꯠꯅꯤ ꯃꯨꯀꯥ ꯁꯨꯠꯁꯤꯗ ꯃꯈꯜ ꯀꯌా ꯂꯩ ꯁꯤꯒꯤꯁꯤꯅ ꯃꯨꯀꯥ ꯁꯨꯠꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯈꯨꯔꯈꯨꯜ ꯃꯅꯥꯎ ꯍꯥꯏꯅ ꯑꯈꯦꯠ ꯑꯁꯨꯡꯅ ꯃꯌꯨꯡ ꯀꯥꯔꯒ ꯈꯨꯔꯈꯨꯜ ꯃꯅꯥꯎꯅ ꯐꯦꯟꯕꯅꯤ ꯀꯂꯔꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯑꯩꯒꯤ ꯏꯁꯇꯣꯟꯗꯁꯨ ꯅꯠꯇꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗꯁꯨ ꯂꯣꯏ ꯌꯥꯎꯔꯤ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯑꯩꯒꯤ ꯏꯁꯇꯣꯟꯗ ꯅꯠꯇꯅ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯑꯒ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯩꯕꯤꯔో ꯍꯥꯏꯅ ꯑꯩꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯅꯥꯝꯃ ꯀꯣꯠꯄꯤ ꯍꯥꯏꯅ ꯍꯥꯏꯖꯩ ꯅꯥꯝꯃ ꯀꯣꯠꯄꯤ ꯍꯥꯏꯔꯤꯕ ꯑꯥꯔꯊꯁꯤ ꯀꯩꯒꯤꯅꯣꯗ ꯁꯤ ꯔꯥꯅꯤ ꯃꯅꯥꯎꯅꯤ ꯐꯤꯗꯤ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯁꯤꯒꯤ ꯃꯣꯏꯔꯥꯡ ꯐꯤ ꯍꯜꯂꯒ ꯁꯤꯒꯤ ꯐꯤꯖꯤꯟꯁꯤꯗꯪ ꯆꯟꯕꯁꯦ ꯑꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯅꯥꯝꯃ ꯀꯣꯠꯄꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯡ ꯊꯣꯟꯖꯩ ꯔꯥꯅꯤ ꯃꯅꯥꯎꯗ ꯑꯗꯨꯒ ꯕꯣर्डर ꯍꯥꯏꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯖꯕ ꯃꯇꯝꯗ border ꯍꯥꯏꯁꯤꯅ ꯃꯃꯟꯗꯣ ꯑꯗꯨꯒꯤꯅ ꯃꯣꯏꯅ ꯇꯥꯡꯉꯤ ꯍꯣꯡꯉꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ borderꯗꯅ ꯃꯃꯜ ꯍꯦꯜꯂꯤ ꯍꯥꯏꯖꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯌꯣꯡꯒꯤ ꯐꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯠꯅ ꯍꯠꯄ ꯁꯥꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯪꯕꯗ ꯂꯪ ꯆꯪꯕ ꯆꯞ ꯃꯥꯟꯅꯖꯔꯒꯁꯨ ꯃꯇꯝ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁꯁꯦ ꯂꯦꯞꯆꯩ ꯀꯔꯤꯒꯤꯅꯣ ꯈꯨꯠꯁꯨꯃꯟꯗꯨꯒꯤ ꯑꯣꯏꯅ ꯈꯨꯠꯁꯨꯃꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯅꯪꯒꯤ ꯂꯪ ꯆꯪꯕ ꯆꯞ ꯃꯥꯟꯅꯩ ꯁꯤꯗ ꯂꯧ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯃꯤ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯆꯥꯔꯖ ꯍꯥꯏꯕ ꯑꯃ ꯒꯣꯔꯃꯦꯟꯅ ꯂꯦꯞꯄ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤꯗꯨꯅ ꯁꯤꯗ ꯉꯁꯥꯏ ꯎꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯐꯤꯖꯤꯟ ꯆꯜꯂꯦ ꯐꯤꯖꯤꯟ ꯆꯜꯂꯒ ꯁꯤꯗ border ꯁꯨꯃꯥꯏꯅ ꯂꯩ ꯄꯨꯂꯞ ꯄꯨꯔ ꯂꯥꯛꯏꯁꯦ ꯁꯤꯅ border ꯍꯥꯏꯅ ꯀꯧꯏꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯅ border ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯂꯩꯖꯩ ꯁꯨꯠꯁꯤꯡꯁꯤ ꯂꯩꯕ ꯃꯇꯝꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯅꯥꯏꯕ ꯁꯨꯠ ꯌꯥꯎꯏ ꯃꯄꯥꯟ ꯅꯥꯏꯕ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯤꯛ ꯑꯣꯏꯕꯁꯤꯒ ꯄꯥꯔꯒꯗꯤ ꯍꯣꯡꯉꯦ ꯑꯗꯨꯕꯨ ꯐꯦꯕ꯭ꯔꯤꯛꯁꯤꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯃꯃꯜ ꯁꯤꯒꯨꯝꯕꯒꯗꯤ ꯊꯝꯖꯗꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯔꯥꯅꯤ ꯍꯥꯏꯕ ꯀꯧꯖꯔꯦ ꯔꯥꯅꯤ ꯃꯅꯥꯎꯗꯨꯅꯤ ꯁꯤ 2022ꯅ ꯑꯗꯨꯒꯨꯝꯕꯅ ꯁꯥꯟꯅꯩ ꯁꯤꯒꯤ ꯐꯤꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯎꯠꯆꯈꯤꯕꯁꯤꯡꯗꯨꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯃꯇꯪꯒ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯣꯇꯟꯒꯤ ꯐꯤꯁꯤꯗꯁꯨ ꯃꯈꯜ ꯋꯥꯡꯈꯩ ꯍꯥꯏꯔꯤꯕꯁꯦ ꯄꯣꯠꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯔꯥꯡ ꯐꯤ ꯁꯤꯒꯨꯝꯕꯒꯁꯦ GI ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯕꯅꯤ ꯃꯃꯜ ꯌꯥꯝ ꯇꯥꯡꯐꯝ ꯊꯣꯛꯏꯅꯤ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯁꯤꯡꯂꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯆꯪꯉꯤꯕ ꯃꯇꯝ ꯑꯁꯤ ꯇꯈꯦꯜꯂꯩ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯁꯥꯖꯔ ꯄꯨꯊꯣꯛꯆꯔꯤꯕꯁꯦ ꯁꯤ ꯃꯣꯏꯔꯥꯡ ꯐꯤ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯗ border ꯍꯥꯏꯔꯒ ꯈꯪꯅꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯐꯤꯕꯥꯟ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯅ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯁꯨ ꯃꯈꯜ ꯂꯩ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯂꯪꯁꯦ ꯀꯥꯎꯟ ꯈꯥꯏꯗꯣꯛꯏ ꯀꯥꯎꯟ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ
80 count 120 count adagi 60 count nan lei adugumba langsigi matungina price atung khenarakani ate magidi aduda pi haibiganu potu yengbada so dung khenarakpa laigani adumaina khallaga pot leibiro akoi maman ga sanaba akoi gi ahenba profit yaudana adum haijaramge lamsida lakpa charge government na akoi gi damakta khara mating pangbi aduna akhona lai basigi charge logjaroi akoi gi iramda manipur da yon maman da dum bijaramge mayam chu lakpiba matamda impan chatlaga leiba ngamdabado akoi ne isinaw gi damakta khojai hairiba samsida pujaraga leijare huji aduna khojai gi sahita parichoy gi community hall sida laga mayam na leibi ne ba aina hanna amuki inaw Dolendo gi chumi ko mincha Dolendo gi chenen sida changaga yengbiro do phani ta sumakhan kya lei moirang ti sina pasmina haibaduni akoina tangbom naira chapani na sura gadi kana gu makhangda bamna di mukani chamane akoina leibda hongi haidoi ba aduga sigi akoina laksari ba sigi akoina oida bamta nganga yongjaroi sina pasmina ni sina mukani sina kanoni haibado akoi faja na explain tawraga bijage pot ki quality chu andak laiba sing tegi tambi horo aduga suba chamba haiti haibado so mawong mato adum takchanongge aduna handak laiba tim sidagi ne khangning batong ba punamak khangbiraga chapi ko pot leibaga sijana bada belu leina sijana bi haijari aduga sari pul yauri usia yauri katan yauri punamak makhal loina sure haijaningi adegi mapan haibada su khwang phanek adegi kano phanek phone gi phanek khwang gi phanek haiba lei adu loini yauri adugi dusune belu khanga poche leibiro haina aina hanna thamjari thank you now Dolendo gi channel se mayamna su subscribe tawbiu aduga si yengiba isinaw singna akoi bu nungsibidona subscribe tawraga mayam punamak leiriba asamda lebe isinaw singna sandok piraga inaw Dolendo gi su support tawbiu aduga manipuri khoi laksari be isinaw singje ju poche sele kongna lebi hawro haina aina hanna phungdok sari khurumjari mayambu koina display na tawbadi ngamjadre customer la paga stone pick baga atubo sida la aga poti makhan suna loina phangani aigi stone da natrasu aigi stone sidi 51 ni aigi contact number na 7628902512 ni adu mayam na contact to bira pasu yagoni stone thiba khangdaga su aigi stone na 51 ni na hoji mathang inaw Dolendo na su ate stone su lambi gani asidagi su khangbi ba yagani Nenegi dukan da lai pa fishing se kari no ai se lai jadi bu fishing se sina half sari ni ko aduga sina ko ka ina figa ni aduga sina sari ni kari se ko aduga sina salwar ni gupsima aduga sina ina kini aduga ko ni se puya chi tui asina kari pa che sisina ko ni sagi araiba khoi kanadi mukabi oiraga nupa gi ro se kai araiba mukabi ko aduga sigi phujo mo ma su lai saista ekona sinti haraga su dum khamnai si kona phujo se aduga tu bani sidi angang gi khoi ni okay si phujo se ekona aida si ready made oina na ta konjako sila khoi sai color sina nammani ba asenba phujom ji lei ba ko asenba phujom ji na hatlaga saba asenba smaina hatba juji yakna location ni am satna ai ba haidare ko hangai ji phujom ji smaina hati phangde lai ni din de ka to tara juji khoi nunggo raga mama ni ga se le kasi lohong da set phujom dura se pa phujom de aduga se pa se bor na di lohong ba si mapan hati si se pe adi ni se li adu mama na si natra ga tai tai na dum se li phujom ji ma phul ma tu na do khoi ji salai ma tin ni khoi ji pam na ba khoi ko adum khoi aduga si na khoi na kaman no da
ꯃꯆꯨꯁꯤꯒ ꯕ꯭ꯂꯦꯛꯁꯤꯒ ꯑꯌꯥꯝꯕ ꯆꯠꯂꯦꯕ ꯑꯅꯤꯁꯤꯒ ꯃꯥꯏꯅ ꯄꯥꯏꯕꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯐꯨꯜ ꯁꯥꯔꯚꯤꯁꯁꯤꯡꯕꯨꯗꯤ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯍꯧꯁꯥꯗꯒꯤꯁꯨ ꯆꯠꯅꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯕꯁꯦ ꯍꯟꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯗ ꯐꯅꯦꯛ ꯑꯗꯒꯤ ꯐꯅꯦꯛ ꯃꯄꯥꯟꯅꯥꯏꯕ ꯁꯩꯁꯤꯗ ꯑꯩꯁꯤ ꯑꯁꯔ ꯃꯨꯀꯥꯅꯤ ꯑꯁꯔ ꯃꯨꯀꯥ ꯁꯩꯁꯤꯗ ꯑꯩꯈꯣꯏ ꯁꯩ ꯂꯣꯟꯁꯤ ꯇꯧꯔꯦꯀꯣ ꯃꯄꯥꯟ ꯂꯣꯜꯂꯦ ꯑꯗꯒꯤ ꯁꯤ ꯈꯨꯠꯅ ꯂꯣꯟꯕ꯭ꯔꯣ ꯀꯩꯅꯣ ꯃꯦꯆꯤꯟꯅ ꯂꯣꯜꯂꯦ Okay, ꯑꯗꯣ okay. ꯉꯁꯥꯏꯒꯤ ꯈꯨꯠꯅ ꯂꯣꯟꯕꯁꯨ ꯌꯥꯎꯏ ꯈꯨꯠꯅ ꯂꯣꯟꯕꯗꯤ ꯃꯦꯆꯤꯟ ꯃꯄꯥꯟ ꯑꯃꯁꯤ ꯂꯣꯟꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯗꯒꯤꯅ ꯂꯤꯁꯤꯡ ꯑꯍꯨꯝꯐꯥꯎ ꯄꯤꯔꯦ 5,000ꯐꯥꯎ ꯄꯤꯔꯦꯀோ Okay, ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟꯅ ꯑꯌꯥꯝꯕ ꯂꯣꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ Okay, okay. ꯑꯗꯨꯒ ꯈꯨꯠꯅ ꯂꯣꯟꯕꯗꯨꯁꯨ ꯂꯩ ꯑꯗꯨꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯈꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯠꯅꯔꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯅ ꯁꯤꯁꯨ ꯃꯨꯀꯥꯅꯤꯀꯣ ꯁꯤꯅ ꯁꯥꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯁꯤꯁꯤꯅ ꯔꯥꯅꯤ ꯃꯨꯀꯥ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤꯅꯆꯤꯡꯕ ꯑꯗꯣ ꯀꯥꯡꯈꯟꯁꯨ ꯁꯨꯏ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝꯀꯣ ꯑꯣꯀꯦ ꯀꯥꯡꯈꯟꯁꯤ ꯁꯤꯅ ꯍꯥꯎꯐꯤ ꯑꯣꯏꯗꯣꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯎꯐꯤꯁꯨ ꯌꯥꯎꯔꯤ ꯁꯤ ꯍꯥꯎꯐꯤꯁꯤꯁꯤꯗ ꯃꯔꯥꯛ 3 ꯇꯥꯏꯕꯁꯨ ꯄꯣꯔꯛꯑꯦꯀꯣ ꯑꯗꯨ ꯃꯔꯥꯛ 3 ꯇꯥꯏꯕ ꯈ꯭ꯋꯥꯡꯗ ꯂꯣꯏ ꯌꯨꯝꯅꯕꯗꯣ ꯑꯗꯨ ꯁꯥꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯁꯤꯁꯤꯗ ꯀꯣꯟꯗ ꯁꯥꯕꯅꯤ ꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯨꯀꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯔ ꯖꯥꯔꯅꯤ ꯃꯣꯏ ꯃꯌꯥꯝꯁꯤ ꯁꯟꯗꯣꯛꯎꯔꯒꯗꯤ ꯑꯃꯨꯛ ꯅꯦꯅꯦꯒꯤ ꯊꯕꯛ ꯌꯥꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯑꯒ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯁꯦ ꯅꯦꯅꯦꯒꯤ ꯗꯨꯀꯥꯟꯁꯤꯒꯩ ꯂꯧꯕꯤꯔꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛꯁꯤꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯁꯣꯝꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯁꯤꯗ ꯇꯥꯟꯅꯔꯁꯤ ꯅꯦꯅꯦꯒꯤ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡꯗꯤ ꯄ꯭ꯔꯦꯃꯤꯇꯥ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯨꯝ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯃꯤꯡꯁꯦ ꯑꯉꯣꯝ ꯑꯅꯤꯀꯥ ꯀꯧꯏ ꯏꯝꯐꯥꯜꯒꯤ ꯋꯥꯡꯈꯩ ꯃꯉꯥ ꯂꯩꯔꯛꯅꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯌꯥꯝꯅ ꯈꯪꯅꯕ ꯒꯣꯕꯤꯟꯗꯖꯤ ꯍꯥꯏꯗꯅ ꯇꯦꯝꯄꯜ ꯂꯩꯕꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯦ ꯗꯨꯀꯥꯟꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏꯒꯤ ꯇꯥꯡ 8ꯇꯒꯤꯅ ꯇꯥꯡ 10ꯕꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤ 95ꯅꯤ ꯑꯗꯨ ꯃꯤ 95 ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯂꯥꯛꯄꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕꯗꯤ ꯇꯧꯔꯒꯁꯨ ꯍꯟꯗꯛꯅ ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯏ ꯑꯗꯨꯒ ꯄꯣꯠꯁꯤ ꯃꯃꯜꯁꯦ ꯃꯈꯥꯗꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯁꯨꯞꯅꯒꯤ 750ꯗꯒꯤꯅ 950 ꯏꯚꯟ 950ꯗꯒꯤꯅ ꯍꯥꯏꯌꯦꯁ ꯂꯨꯄꯥ ꯂꯤꯁꯤꯡ 13 ꯐꯥꯎ ꯂꯩꯀꯣ 13 ꯐꯥꯎ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯐꯤ ꯁꯥꯕꯁꯦ ꯐꯤ ꯑꯁꯥꯃꯟꯁꯦ ꯍꯣꯡꯉꯝꯃꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯤ ꯑꯁꯥꯃꯟꯁꯨ ꯇꯥꯡꯉꯦ ꯐꯨꯔꯤꯠ ꯃꯆꯥ ꯑꯃꯗ ꯂꯨꯄꯥ 500 ꯄꯤ ꯂꯥꯛꯄꯤꯕ ꯀꯁꯇꯃꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯏꯆꯝ ꯆꯝꯅ ꯂꯩꯕꯤꯒꯅꯨ ꯀꯣꯇꯟꯒꯤ ꯏꯚꯟ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩꯕ ꯃꯇꯝꯗ ꯐꯤꯁꯦ ꯑꯗꯨꯛꯀꯤ ꯐꯖꯔꯦꯅ ꯂꯧꯕꯤꯔꯁꯤ ꯍꯥꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯤꯕꯨ ꯅꯝꯕꯔ ꯀꯌꯥꯗꯒ ꯍꯥꯞꯄꯤꯒꯦ ꯍꯥꯏꯗꯅ ꯑꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯍꯪꯕꯤꯔꯛꯑꯣ ꯍꯥꯟꯅꯗꯤ ꯈꯪꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯄꯣꯠꯁꯤ ꯌꯦꯡꯕꯗ ꯐꯖꯩꯅꯦꯍꯦ ꯍꯥꯏꯔꯗꯤ ꯄꯣꯠꯁꯦ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯔꯗꯤ ꯈꯤꯇꯪ ꯃꯤꯅ ꯁꯣꯜꯂꯛꯏꯗꯨ ꯈꯤꯇꯪ ꯇꯥꯎ ꯈꯣꯠꯂꯨ ꯍꯥꯏꯗꯤ ꯀꯃꯦꯟꯗꯣ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯊꯝꯃꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯐꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯔꯥꯅꯤ ꯐꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯅꯤ ꯕꯣꯔꯗꯔꯒ ꯍꯥꯏꯕꯅꯤꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯗꯤ 10,000 ꯂꯩꯖꯩꯀꯣ ꯑꯗꯩꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯣꯐꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯗꯤꯁꯀꯥꯎꯟ ꯇꯧ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯕꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯂꯨꯄꯥ 9,900 ꯂꯩꯖꯩ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯗꯨꯝ ꯈꯨꯔꯈꯨꯜ ꯃꯨꯀꯥ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯔꯕ ꯉꯥꯛꯇꯅꯤꯀꯣ ꯂꯥꯛꯄꯤꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯐꯤ ꯑꯃꯇꯪ ꯎꯠꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯋꯥꯡꯈꯩ ꯐꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯎꯔꯛꯏꯀꯣ ꯑꯄꯥꯝꯕ ꯁꯦꯂꯦꯛ ꯇꯧꯕꯤꯌꯨ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥꯅ ꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯀꯩꯅꯣ ꯇꯧ ꯖꯇ꯭ꯔꯥ ꯄꯨꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯀꯨꯟꯗꯣ ꯀꯔꯤ ꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯁꯤꯒꯤ ꯐꯤꯁꯦ ꯔꯥꯅꯤ ꯃꯨꯀꯥꯅꯤ ꯃꯁꯤ ꯏꯝꯐꯥꯜꯗꯗꯤ 20,000 ꯂꯩ ꯑꯩ ꯁꯤꯒꯤꯁꯦ
only 17,000 lay thaje si 15,000 lay jay aduga ai huji si 12,000 lay thaje aduga si muka si si ako imphal di lising trawa lay mam di imphal na khangi sina ko sing che belu ma sa khangi ko pisabi ako helum je aduga na ti tang ya ba helum hai de helum je aduga ma ti tang ni matam time aduga ma ti changi aduna ai hadini si chinau si tang kun da ko loi da de ni loi da ba ni aduna lai ba ma an si di select to bi aduna tan tara ga tang kun da si si na ko lo sala da ba ni aduna apam ba yaw bi ga bi select to bi aduga matung da ju adum apan online da na ta ga na phone tawra aga akoi da dum order to bi ya ga ni ado ai phone number am ka tang di hai yam tap na hai Okay. 977426273 kami tangga hanjar ke repeat 977426273 hai se mayam ningjan biro chinau sing akoi kami ka ima na kon ram pa masida kuina lakse di se ta se na ko di share to ge lakse bani agina chinau sing na la ko matanda tangba tikra chaubra maman yamra yamdaba amamang katang di nukhoi bini chidi de nai chinau odi mari do adu khambiraga amamang ta oisu leibiyo ai sai da hairaga chinau sing ham aru roina ninjari Sina salai taret kya hai bra? Okay. Fidu. Harauki. Oh, harau fi. Lai harau pagi. Okay. Mayam phaja ba mayam lai resida sangai gi sise printed lo kaino. Asidi. Asina arwan banatra. Okay, lengjan fi ni hai yam phaje. Mayam lengbi rao asida nene ke dukan da duka lebi rao. Sida mayam dukan mayam ama le do mayam soidana lakpi duna le 20 hoba tawdori ni si mela se do mayam lakpi duna la apam apam khanbi duna lebi rao